अहानबदा मरोइबा पाव चीफ मिनिस्टर ने यूनियन मिनिस्टर राजनाथ गडकरी अमसुंग अश्विनी वैष्णव उनख्रे इसाउन मांग ताहनख्रब लंबी सिंह सेंबदा सेल थादबिननबा तकनख्रे हाइरे इंडिया पुंबगी येंबदा HIV पॉजिटिव ओइबगी सांग वांखलगले मणिपुरगी ओइनदी HIV पॉजिटिव ओइबगी सांग हंथरगले मेट्रिक पास तौद्रिबा कुकी सिंह जोमी स्टूडेंट्स फेडरेशन सोशल मीडिया सिजनबदा थिंग थमख्रे मणिपुर दसु कारगिल विजय दिवस थौरम पांगथोख्रे इली मेले सोरोखाइफमना मणिपुर की अहानबा ट्रांसजेंडर एडवोकेट ओइरे हाइरे याई टीवी लोकल दा मी कौबा लेते हाइना चराइरोंगबना फोंदोरगले मोटिवेशन पीबदगी हेना मथौ तारिबा असी अंगांगसिंगदा थौबलोन ताकपीबनी हाइना राज नोंथोंबमना फोंदोख्रे जेमनिस्पु मणिपुर लेंगा के खुबाम नुंगदा थमखिबदगे इंस्टीट्यूट असिगे लायंगसंग सिंह फैजै सिंथोकलब्रा हाइबा वाहम लागले एजुकेशन विद डिस्टर्बेंस फ्री जोन ओहलु हाइबा खोंजंग लेप्ट्री इम्फाल ईस्ट अमसुंग बिष्णुपुर डिस्ट्रिक्ट के महिसंग कयादा महिरोइसिना खोंजंग संगसिनख्रे असम राइफल्स लौथोखो हाइबा खोंजंग लेप्ट्री तंगदु लेताबा पुरकननबा एयर लौथोखो हाइना लुप कयागी माइकेदगी फोंदोरगली अखनबा पाउदमदा लौमीगा गानमीगा चौखलबा मतमदा मणिपुर चौखटकनी हाइना कोपेसोरना फोंदोरगली अमदी मणिपुर की तुरेल सिंगदा nga मचा ला कुंथ्रा हेना थादगदौरी nga मिसिंग अमसुंग फिशरीज ना इकोसिस्टम कनबदा साउना मथिंग ओइगनी हाइना आयुष बाल कृष्णना फोंदोख्रे मॉर्निंग न्यूज़ पेपर रीडिंग मीटिंग ताबीरिबा अमदी ताबीरिबा सिंगबो पुष्पारानी लाइशमना तरामना ओक्सरे ngasiगी मरोइबा पाउसिंग हौजिंग मयामदा संदोकना पिजरी सही कया लिसांगसिना सेंबिदना लालवा इम्फाल यारिपो रोड की कोंबा बाजारदगी कैराव खुनौ फावबुई लंबी की सरू असी सेंबा हौरमलगा तोकथोकखिबगी मायोक्ता लंबी थिंबगी खोंजांग सांगसिलिबा सिंगा वर्क्स मिनिस्टर गोविंदास कोंथौजमगा ngasi wari sanaragani haire चीफ मिनिस्टर नौथोंबम बिरेन ngarang न्यू दिल्ली दा डिफेंस मिनिस्टर राजनाथ सिंह रोड ट्रांसपोर्ट एंड हाईवेज मिनिस्टर नितिन गडकरी अमसुंग रेलवे मिनिस्टर अश्विनी वैष्णव उनख्रे इसाउन मांग ताख्रबा लंबी सेंबदा सेल थादाबिननबा चीफ मिनिस्टर गडकरी दा तक्सिनख्रे हाइरे चीफ मिनिस्टर नौथोंबम बिरेन महाकी सोशल मीडिया अकाउंट दा थागलकपा पोस्टिंगदा यूनियन मिनिस्टर सिंह मथंग उनबगी पोस्टिंग अपलोड तौरदुना हाई यूनियन डिफेंस मिनिस्टर राजनाथ सिंह ngarang पार्लियामेंट हाउस दा उनदुना स्टेट असिदा हौकिबा चही अमा अनि हेना ओइरकलिबा फिबम असिगी मतंगदा कुपना वारी सानके स्टेट असिदा हौजिक तंगदु लेताबा फिबम अमा हंजिल हननबा होनबदा महाकी माइकेदगी अंगंबा थाकता होनरिबनि हाइना चीफ मिनिस्टर दा फोंदोखे यूनियन डिफेंस मिनिस्टर गो उनबा सिदा हाना एयरफील्ड ओइरंबा कोइरेंगई दा लेरिबा कोइरेंगई एयरफील्ड असी मणिपुर लेंगाकता खुसिननबगी थबक अदो हेना यांगसिल हनबिननबसु तक्सिनखि हाइरे अमरोमदा चीफ मिनिस्टर नौथोंबा बिरेन यूनियन मिनिस्टर फॉर रोड ट्रांसपोर्ट एंड हाईवेज नितिन गडकरी गा न्यू दिल्ली दा उनदुना तोंगान बा वाफम क्या सुखनख्रे ngarang यूनियन मिनिस्टर ऑफ रोड ट्रांसपोर्ट एंड हाईवेज नितिन गडकरी गा उनखिबा असिदा हौजे स्टेट असिगी तोंगान बा नेशनल हाईवे सिंग संगत चागतपगी थबक संगसिलिबा असि यांगसिल हननबा वाफम खनखि यूनियन मिनिस्टर गु उनबा असिदा ग्रेटर इम्फाल एरिया दा कंक्रीट रोड सिंग सेमगन अब थौरांग तौरिबा असिदगी हौरगा स्टेट असिदा लेरिबा लंबी सिंग ऑल वेदर रोड हाइना सेमगतननबगी वाफम सु खनखि हाइरे स्टेट असिदा लंबी थोंगी फिवम फत्तबा असिना मरम ओइरगा मियाम सथोक ससिन अमसुंग ललोल इतिकी थबकता खुदोंग सादबा मायोक नरिबा असि येंगलगा कनेक्टिविटी हेंगत हननबगी मतंगदसु यूनियन मिनिस्टर गा वाफम सिंह खनखि हाइना पल्ली
Ngarangi Union Minister gu unaba sida handakta thokiba ising isauna soalaba lambi thongsing semjinana bagi matang da su wafam kya bukhatki haire makha na Chief Minister na Union Minister of Railways Asuni Westam kasu unaduna hojik vai khaliba Imphal jiribam railway line asigi aroiba lek ase athubada loisin binanaba amasung Imphal fawba athubada train service lehen binanaba wafam su taksin kre masiga loinana none khawpum side vai khaliba railway ki thabak sing ase athubada loisinanaba wafam su bukhatki haire India da hokiba kumjali sing anida HIV positive oibagi sang khwadigi wangluraba matung tapna hantharakhrabasu hokiba kumjali sing ani kundagi di positive oibagi sang amuk wangkhalagle adum oinamak manipur gi oinadi nongna positive oibagi sang hantharakli haina National AIDS Control Organization nako gi report ta falli the friend the phongwa paw asna makhatan high AIDS haibasi HIV infection ge khwadigi advance oiba stage ne Esna narabadi hepatitis B, hepatitis C, tuberculosis, cancer na chingba laina sing narakpagi sang wange. Haukiba kumjali sing ani kunga humdoi asik hakta da India da miyoy lising humfugani pan jamri yang kaiga mathoy HIV positive oiba thengna ke masino mada miyoy samaga marifuga taret positive oiba ga manay. Loina na sahi aduda punna miyoy Lising kuntraga mga chanipan hufuga taruk seke masi minit tara mga khudingi miyoy amamam sibaga manay adubu hairiba sang asi haukiba kumja lising ani taraga yengnabadadi chadani fuga mari hanthare loinana chibagi sang susada humbudraga mapan hantharabani nakogi report matung ina India da haukiba kumja lising ani kunga humdoida HIV ga loinana hingliba miyoy asi la kunga mga lising ni fuga mari ni masi kumja lising ani kunga nitoida Sani gani futaruk dasmik taruk taret oirambani kumja lising ani taradagi lising ani kun fawbada HIV sandokpugi sang asi tapna hantaram labasu kumja lising ani kungi matung dagidi amuk nongna hengalak pasu thengnari kumja lising ani tara khakta da leiba asida miyoy lak ama lising kun HIV positive oiba thengnaki masi kumja lising ani kundadi sumnatagi miyoy lising yangkai taret sawnga yangkai da hanthaki adubo kumja lising ani kunga mathoidana miyoy lising humfugani thoi jamapan humbudra da hengalaki loinana kumja lising ani kunga ni thoidana lising humfu tarukta hengalaki bani kumja lising ani kunga humdoida Punjab Bihar Uttar Pradesh Maharashtra amadi Andhra Pradesh da HIV khwadigi yamna sandokpa state oiki adubo kumja lising ani taragi matungdagi di Punjab natana atai atopa state singdi HIV sandokpi sang asi hantharurabani adumoinamak Tripura Arunachal Pradesh Meghalaya amadi Assam dagi HIV sandokpi sang asida lising ani taradagi tapna wangkhalakli loinana Tripura gi oinadi ka hena wangkhalak pasu thengnare adum oinamak drugs sisinamgi sang wangba maramna laiba asida HIV positive oibagi sang yamna wangna leiriba Mizoram Nagaland amasung Manipur dadi nauna sandokpagi sang di leptana hantharakli haina su palli Manipur lengang nasinduna kunga mga raksuba Kargin Vijoy Divas thoram ngarang state ki thakta hanba Manipur Rifle gi banquet hall da phangthokre Tharom masih sip guest oina saruk yakiba Manipur lenga ki power minister thongam Biswajit na ifa ipusingna thambiramba Manipur gi ngamkhai ngak pa hebasi lamdam asida kundaminariba purup khudingma ki thodang oigathabani haina phungthokre Minister na makhata na hai leibak ningba haiba wakhalon adu ngasigi numit asida ningsinghanbaga loinana tungda horakadoriba naharol singda leibak ningbagi wakhalon selhanana ba takpi tambiramba maruoi Pangthok liba tharom asi Kargil warda leibaki damak thawai kathokraba lanmi sing amasung thauna phana lanthengna kiba lanmi sing bu ikai khumnaba utpo ina pangthok pani Kargil war haibasi leiba asigi oina sauthok saningai ni leiba asida singnarakpa matamda khanaba lalawlu ama khaktana satharakpo ina urambadu Pakistan gi force pomnamak yausinduna aikhoigi apunbagi oiba saktamda kai hananaba satharakiba lane Lan adubo mai pakladuna lan misingna laukiba thodang adubo singtha boina tharom asi phangthokpani haiki Social media da farm da bo haiwata kaya marum naha singna thagat naduna kuki fruit masel gi marakta nungaina da ba tholakpa yabagi fibam amada leiribasi yenglaga metric pass
तौद्रिबा हाइबदि हाई स्कूल फावबदा तमलिबा कुकी की महिरोसिंगना सोशल मीडिया सिजनबा थिंगले हाइना जोमी स्टूडेंट्स फेडरेशन ZSF ना फोंदोखरे फेडरेशन असिगी इंफॉर्मेशन एंड पब्लिसिटी विंग ना थादोरखिबा चेरोल अमदा हौखिबा मतम खरा असिदा सोशल मीडिया सिंगदा नहासिंगना कम्युनल ओइबा वाहाइवाता वीडियो ऑडियो क्लिप न चिंगबा थागतपा शेयर तौबा अमसुंग कमेंट पीबा न चिंगबा सिंग असिना कुकी मसेल गी मरक्ता नुंगाइनदबा थोलकनबगी मसाक ओहेले नहासिंग असिना फेसबुक व्हाट्सएप इंस्टाग्राम न चिंगबा सिंग असिबो अरानबा मौंगदा सिजनदुना लेरे मरम असिना अंगांग सिंग असिगी ममा मपा अमसुंग स्कूल गी एडमिनिस्ट्रेटर सिंगना हाई स्कूल की थाकता तमलिबा महिरोइ सिंग असिगी ऑनलाइन एक्टिविटी यामना कुपना यंगसिनगदबने लोइनना मखोय मखोयगी सोशल मीडिया अकाउंट कक्थत हनगदबने मसिना महिरोइ सिंग असिना इंटरनेट पोचुम बमाइकैदा सिजनबा ngamhangani asumna angang sing asina social media फाइबदा कुपना यंगसिलबा मतमदा खुनाई असिदा तंगदो लेता पा पुरकपा ngamgani हाइरे केंद्र विद्यालय लमफेल फाट असी फाट मनाक्ता लैबा मदि मफम असिगी अकोइबदा इसिंग तुंगसिनबा मफम क्या मरुम यावबना कांग यामना इल्ली मरम असिना हौजे स्टेट असिदा कांगी लाइसा संदोरकलिबा असिगी येंगलगा महिरोइसिंगना मोलोम तैरगा स्कूल कारकननबा प्रिंसिपल ना खंगलकले इली मेले सोरखाइबम जितेशना मणिपुर की अहानबा ट्रांसजेंडर एडवोकेट ओइरे महाकपु ओकपी थरम अमसु ngarang पांथोखरे डिस्ट्रिक्ट लाइब्रेरी कम यूथ सेंटर थौबाल अथोकपम अमसुंग थौबाल ट्रांसजेंडर कलेक्टिव ना फुना सिंदुना पांथोकिबा ओकपी थरम द चीफ गेस्ट ओइकिबा खंगाबोक एसीगी MLA ओक्रम सूर्य कुमार ना हाई ट्रांसजेंडर मरक्तगी महंगना हान बोइना लॉयर ओइना थोलकपासे यामना नुंगाइबा फावी माइके असोमगी ओइनासु यामना साउथोक्सिनिंगाइ ओइबा नुमित अमने मखा ताना सुमहाकी मथौकिया पांथोरकपा मतमदा हेना माइपाकपा ओइरसनु लोइनना ट्रांसजेंडर की लेरिबा खुदोंचादबसिंगी मतंगदसु अचोबा थौदांग लौगनि हाइबगी थाजबा लै ट्रांसजेंडर की मचत मौंगसिंग मियोय अमदा यावरकपा हाइबसि अखोइना होंदोकलुबा याररोइदोबने मखोइसिंग असिबो मफम खुदिंगमक्ता एक्सेप्ट तौबीदुना पुन्ना चटमिनगदबनी हाइखि YTV लोकल द लेरिबा पाम्बैना लुसिंगबा UNLF की वेस्ट गेम असिदा पार्टीना केस अमतगा मरी लेनना मी गौबा लेते मरम असिना मफम असिदा कनागुंबा मियोय अमना पार्टी की मिंग सिजनदुना केस का मरी लेनना कौरकपा ताराबदी सतपीगन हाइना पाम्बैना लुसिंगबा UNLF की डिपार्टमेंट ऑफ पब्लिसिटी की मीडिया कोऑर्डिनेटर सराइरोंगबा थौसोमना थादोरकपा चेरोल अमदा हाइरकले मणिपुर की मयोल लम अमदी खुंगंगी लेकाय लेकायदा सेल थुम तुंगसिनबा ओइना इमुंग अमममगी नत्रगा लेकायगी चौखत खोंगथांगीदमक मियामना सथबिरिबा मरुप तौबदा पार्टीना अथिंगबा थंबा अमत्ता लेते कनागुंबा सिंगना पार्टी की मिंग सिजनदुना YTV लोकल दा केस की मी कौरकलबा नत्रगा पार्टी की मिंग सिजनदुना मरुप थिंगलकलबदी खुदक्ता पार्टी दा पाउ पिबिरओ मदुगी मथौ ताबा थबक पार्टीना लौखतजगनी हाइनासु चेरोल असिदा मखा तारकले मोटिवेशन पीबदगी हेना मथौ तारिबसि हौगलकलिबा आंगांसिंग असिदा थौगोलोन निंगथिना ताकपी तंबीबनी हाइना SKTV की एडिटर राज नोंथोंबमना फोंदोखरे यूनाको स्कूल कॉमन सीनियर सेकेंडरी स्कूल दा फांगथोखिबा स्कूल असिगी महिरोसिंगी ओइबा मोटिवेशनल सेशन की थौरमदा वा ngangladu राज नोंथोंबमना हाई एखोय खुदिमकना खंजिनबदा यामना मरु ओइरिबासि निंगथिना पाउ फाउदोक फाउजिन तौबा अदुनि थौरम असिदा महांगना निंगथिना पाउ फाउदोक फाउजिन तौबगी मतंग याउना लिसनिंग अमसुंग हियरिंग गी मतंगदसु सुगाइना खेनबा कया पुथोक्तुना ताखि इंडिया लेंगाक न फाइखलिबा प्रधानमंत्री मत्स्य संपदा स्कीम की सरू अमा ओइना नेशनल फिशरीज डिप्लोमेंट बोर्ड हैदराबाद स्पॉन्सर तौदुना मणिपुर लेंगा की फिशरीज डिपार्टमेंट तुरेलदा nga macha thadabagi thabak leptana sathari masina तुरेलदा तांगलगा nga फारिबा ngami singda kanaba pibagi mathakta fisheries ecosystem ama semgatpada chauna mateng oigani haina director fisheries ayush
Bal Krishna Singh Fongdokre. Department na local khongthang asigi matangda director na hai Directorate of Histories na thaurang asi Manipur gi mapung oiba turel tarani thoida faikhalakli. Turel sing asigi manungda Imphal, Nambol, Thawal, Nambol, Barak Sakpi, Iril, Irang Makru, Khuga, Maha masung Sekmai turel yauri. Manipur gi oina ihan hanbo oina faikhatpa thaurang asida hariba turel sing asida lamdam asigi elhonga makhal sing oriba pengba ngaton amasung Khavo aduga Indian Major Kafki manung salibaro Mirgal amasung Katal masasing asi turel da thadharibani. Sa thariba khongthang asigi matangda mahak nahai river ranging program asi kumjalising ani kungani thoidagi haurakibani ikhoigi akoibagi fibamda kaitharakpa kaya asina maram oiraga turel da nga leisilaktaba amasung nga sing asi leptana phadokhibana nga leibagi sang hantharakpa asina turel da nga faraga hingliba ngami singda achoba chaitheng kaya lakpadagi makoida hingnana balambida mateng pangnana bagidamak India lengak na khongthang asi lokhalakpani haikhi. Kaksing district ki Sugunu amasung Shero area da makhatana pamdaba thokdoksing tholaktanaba security ki akanba section tharang lokatle miyamna singnaba amadi akiba thadoktuna isa isagi yumda lengak na hanjil hananaba silakpa sida leiba yananaba honabiu haina SP Kaksing TS Vikramjit Nafil tawrakli. Kaksing itongan ba mafam ahum da leiriba relief camp ki inmate singa nahan DC Kaksing yauna unaduna masa-masagi yumda hanjinduna leiba yananaba wakhal taminabagi thoramda SP Kaksing TS Vikramjit na hai Sugunu amadi Shero area da makhal amatagi pamdaba thodok makhatana tholaktanaba security ki akanba chaksin tharang lokhatle maram maduna miyamna lengak na yumda hanjil hananaba thabak paikhalakpa asida akiba leibiragano karigumba miyamna singnaba amadi akiba leirabadi Tana minaduna kari section tharang lokhatpa yabage haibadu kumna yengsingani haiba WAPHAM sing phongdokhi. India lenga ki Ministry of Culture gi Cultural Function and Production Grant Scheme gi senthang makada Liberty Theatre Kaksing na sinduna numit marini subna sathagadaba National Thaki Summer Theatre Festival Library and Information Center Kaksing gi Mipul Sangda ngarang dagi hodokre. West Bengal Mumbai dagi theater ani amasung Manipur dagi theater ani puna theater mari na saruk yaduna pangthokadaba Summer Theater Festival haudopugi tharomda athoiba mithung oina saruk yakiba DC Kaksing Rohit Anand hai sahi ama helaba Manipur gi irang asina maram oiraga miyoi kya ama lanjena duna relief camp sing da sangjafam lawduna leiri makhoi gi wakhalda charang naba aki tuzungba kaya phauri bani asigumba matam asida miyamgi wakhalon bu khara da oirabasu pothana ba amadi awaba wakhal sing nathai hanbada mateng oigadaba asigumba National Thaki Summer Festival ama silakpasi yamna pukning thaugatningai oiba khongthang amani asigumba festival sing asi Manipur gi mafam atai dasu pangthokpa yamna mak mathau tai haina phongdokhi. Khetrugao ACG Hanagi MLA Nahakpam Inderjit ki mathakta lona thingkraba lalholup amana sirak liba maral yaning ki haiduna ngarang AC asigi tongan ba mafam 12 da wakat mi pham sathakre. School college sauna educational institute singda lalhobagi mingda sel khaibi thabakya satharakpana mahailoi sang singda tamleba mahairoi singda sauna saitheng firi haina coordinating committee on
disturbance free educational zone demand gi member nongthombam thoithoibana phongdokre WAPHAM Singarang Committee asigi maikidigi tha asigi kunga manga dagi hoduna satharakpa disturbance free educational zone haiba khongjangi manungsana Imphal East ki Naurem Birahari College ta phangthokiba khongjangda mahakna phongdokkibani Committee asina sangchiliba khongjang matangda nongthombam thoithoibana makha tana hai lamdam asida laiminariba miyam asigi maraktagi lan hauriba khulai pariba singna puba thangba ngamloidoba demand kya mahisang singda tauba thengnare school natraga college ki authority singda ki akhang pi ba kya satharakpadagi oja singna mahiroi singda maning tamna takpi tambiba ngamdre yariba makhaidi lamdam asida laiminariba khudingmakna mahai masinga mari leinaba thabak singdadi ayet apan piroise maning tamna thabak tawba ngamba mafam ama oihanminaba change lenga ki maikidagi su mahai masingi thak asi hena wangkhat anarbagi damakta policy kaya semli haiki state asigi maikidagi hongna mamangai dagi hongna leijaramba haujikna tapna sitharakliba khutsa haibagi polam singbu yokhatliba nupi singda digital marketing khanghanba tangai fade haina nupi entrepreneur ama oriba Saubam Lakshmi Vaina phongdokre US Consulate General Kolkata amadi Alumni Engagement Innovation Fund gi makhada Integrated Rural Development Service Organization sinduna digital e-commerce marketing and product quality literacy haiba thimda tha sigi taruktagi chatharakpa nupi kaitel workshop thorom thamai banda laiba hotel dani continental da losinkhibagi thoromda Lakshmi Baina hai nupi kaitel workshop asi pangthoklibagi pandam de lamdam asigi khutsa haibi nupi singbo tongan ba maike kya haibadi digital e-commerce marketing na singba kya khanganduna makhoibu pungning thogatnabane Manipur gi sitharaklaba craft sing haibadi safi lanphi lasing phi glossy black Nungbi bricks breads red orti of Nopok Sengmai red wire pottery of Cyril and Thongzau grey wire pottery of Karong amasung wood carving of Tangkhul haibasing asi yokhatna basune lamdam asida leiriba khutsa haibi nupi sing asi e-marketing gi matang asi ningthina khanganduna makhoi gi pothok sing adu malemda yonba yananaba amadi masigi matangda mamutana khanghananaba paikhatpa khongthangni haiki Board of Secondary Education Manipur WAPHAM gi secretary sinbagi matangda Manipur lengak na hojik phawba tumina leisiliba si yamna laibak thibane Handak pangthokadoriba assembly session mamangda mahiroi khunai asina family basi khangna anoba secretary hapo haina Socialist Students Union of Manipur SSUM na taksilakli United Nations ke Geneva da pangthokiba Human Rights Committee gi chamanifu mathoirak suba session da India gi marirak suba Human Rights ke report tha si taramanga Tarataru amasung kungani thoi da khana kibaga loinana tha asigi kunga manga the Human Rights Committee gi concluding observation pikre concluding observation asigi kuntaret suba ferada Manipur gi WAPHAM paladuna hai India na pikhalakwa report ki matung ina laiba asigi mafam kharada terrorism amadi insurgency gi khulongsa daba mayok nabana maram oiraga disturb area haina laukthokuna Armed Forces Sufficient Power Act 1958 amasung Jammu and Kashmir Armed Forces Sufficient Power Act 1990 salaiduna leiri adum oinama act sing asi emergency gi oina salairabasu Article 4 gi matung ina Indiana mafam sing asi official oina public emergency laukthokpa leitri maram asina act sing asi Covenant gi sana kanglon ngak ti haina lawi maram asina Armed Forces singna ahenba sakti sisinaba court ki ayaba yaudana mibu matam kuina namsinduna thamba kaya asina miamda aki tuzungba fohale maram asina Manipur Jammu and Kashmir Assam na chingba disturb area lokthok tuna leiriba mafam singi miyam human right da chauna khongoi nari
हाइबा मफमसिंग असिदा मरम चादना मी फाबा लोन यादबा मौंगदा मी हाटपा मतिक साबा चार्जशीट याउदना मीबु मतम सांगना फाजिंदुना थंबा सेक्सुअल वायोलेंस फोर्स डिस्प्लेसमेंट नचिंबा कयामरुम थोहल्दि हाइनसु फोंदोकपा याउरी हौकिबा जुलाई कुनगमरी दा जिरिबाम डिस्ट्रिक्ट की बोरोबेकरा सब डिवीजन की बोरोबेकरा पुलिस स्टेशन की मीटर 400 तमक लापा मफम दलैबा हैग्रुजा मनितोन कौबा मियोय अमगी युम मैना तुमना थारंबगी थवोंग हाक्सिन लवी अमदि थवोंग असी बोरोबेकरा सब डिवीजन दलैबा मैतै सिंह मफम असिदा लैबा ngamdana असम राइफल्स का लौतुना दुना सथबा थवोंग अमरा हाइबगी सिंगनबा फावबा लैरे हाइना थवोंग असी फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स मणिपुर की माइकैदगी फोंदोखरे हियांगथांग जीपी की ममांगदा पाइरंबा प्रधान अमदि मेंबर सिंगना PMAY की हाउसिंग लोन नमसिंदुना अमदि एप्रूव तौदना थमलमले हाइना एडमिनिस्ट्रेटिव कमिटी की माइकैदगी फोंदोकिबा वाफम अदु युमफम याउदबने असिगुंबा मियाम लाना लमजिंगना बहोनरिबा असिदा व्लॉग नमित्यंग संगबियो नत्रबदी लोगी ओइबा मतेंग लौरगनी हाइना हियांगथांग ग्राम पंचायत के हानेगी प्रधान गोलमई रोइना फोंदोखरे मणिपुर से मिनिस्टर की अखनबा मिजेंग लोइना फाइखतपा होकिबा मैतै सरेंग मसा लौबादो माइ पाकपी लंबीदा संगसिनबा ओइना नुमित कुनीदा सरेंग अदु इंची 5 की सांगदा चाउखतपा ngamle हाइरे फिशरीज डिपार्टमेंट अमसुंग nga योगलिबा मियोय सिंगा पुन्ना होना मिनादुना मैतै सरेंग मसा लौबगी थबा असि हौरकिबने थवाल डिस्ट्रिक्ट की टेंथा खुनौदगी लाइमुजम दिनमनिना लौकिबा सरेंग मसा सिंग अदु हौजिक निंगथिना चाउखलकपगी फिबम उबा फंगले महांगना फोंदोरकपदा महांगना लौकिबा सरेंग मसा सिंग असि मपुंग फाना हिंबा ngamgadra हाइबगी मी पाइबा कया अमा लैरमी अदुबो हौजिकति सरेंग मसा सिंग असि चाउखलकपगी सांग खंगबा ngamlabaniना महाकी थबा असि खरा मखैदि माइ पाकले हाइना लौबा यारे हाइबा वाफमसु फोंदोरखि मखा तारकपदा मपानगोइबा पाउसिंग पिजरी नॉर्थ कोरिया की हैकर सिंगना USA ब्रिटेन अमदि साउथ कोरिया की मिलिटरी सेक्रेट सिंग हुराननबा होनख्रे हैकर सिंग असिना लेबाक सिंग असिगे न्यूक्लियर वेपन सिंगी अरोनबा पोसक कयासु खांगदोकननबा होनख्रे हाइरे महौसागी खलसाउना काइथरकपगी सैथेंग लेपलैतना मालेमगी लेबाक क्यादा फंगले था खरगी ममांगदा थोखिबा थौदोकसिंग अमु हना निंगसिंगलुद्रगसु हौजिक ताइवान चाइना मोरोको बांग्लादेश इंडिया पाकिस्तान अफगानिस्तान केनिया नेपाल अमदि अतै अतोपा मालेमगी लेबाक क्यादा इसिंग इसाउ लैंडस्लाइड इकंग थोकपा अमदि पुंगदा किलोमीटर सनी कुंतरेट हेना यांगबा टाइफून गेमिनो चिंबा मखल क्यागी अकनबा नोंगलै नुंगसिना मरम ओइरगा मियोइचा कया सिखिबगी थौदोक थोकलिबसिंग असि येंगलगा अथुबा मतमदा सेक्शन थौरांगसिंग लौखतहौद्रबदि मालेमदा किबा फंगलबा सैथेंग कया सोइदना फंगलगनि हाइना UN की माइकैदगी सेक्शन वाहै थमलकले अमेरिका की वाइस प्रेसिडेंट ओइरिबी अमदि नवंबर 5 दा फांगथोगदोरिबा प्रेसिडेंटशिप की मिखल असिदा डेमोक्रेटिक पार्टी की माइकैदगी प्रेसिडेंट के कैंडिडेट अमा ओइगदोरिबा कमला हैरिसना इस्राएल की प्राइम मिनिस्टर बेंजामिन नेतन्याहुदा गजादा लान लोइसिनना बाहाइकिबगा लोइनना करिगुंबा इस्राएलना गजादा चथरिबा लान असे लोइसिनदुना मियामना थेंगनरिबा वाबासि हेक कोहनद्रिबा फावबा तुमिना खक लैरोइ हाइना सेक्शन वाहै फोंदोखरे नेशनल स्टॉक एक्सचेंज NSE की MD अमदि CEO आशीष कुमार चौहान हंदक यूनियन बजेट पुथोकलिबा फजरबा स्कीम सिंग असिना लेबा असिगे ओइना फैक्टरी कंपनी ऑफिस अमदि अतै लोइसंग सिंगदा नुपी सिंगना थबक तबुगी सांग हेंगलगने वीमेन एम्पावरमेंट की ओइनदी यामना अफब खोंथांग अमनि लेबा असिगी इकोनॉमी दसु चावना मतेंग पांगबगा लोइनना सही खरगी मनुंगदा चौबा इकोनॉमी अमा ओइरक्तुना मालेमगी इना खुनबा लेबाक अमा ओइरगनी हाइख्रे
फ्रांस की कोनुंग पेरिस ओलंपिक की अहोबा नुमित की थौरम पांगथोकदबा सुपनगी पुंग 10 खक्ता ngairaba matamda sakhangdabasingna पेरिस की रेलवे नेटवर्क ते अटैक तौरक्तुना एखाई थिनगाइदुना अमांग अता थोहनबदा नतना पाक्सना मई थाख्रे हाइदे इस्राएल अमदी हमास अनि की मरक्ता कनबा मोंगदा मिसिमिना यावना सोकनरिबा लान असिगी मनुंग जना इस्राएल की लान मिसिंग न फादुना थमलकपा हमास की लीडर अमा यावना सिंगननिंगाई ओइबा मोंगदा सिख्रे हाइना इस्राएल ना फोंदोख्रे ईरान करीगुंबा महाकपो हालबदी मालेम की मैप तगी मतम पुंबगी ओइना ईरान बो मपुंग फाना मुथतलगनी हाइना हानगी अमेरिका की प्रेसिडेंट डोनाल्ड ट्रम्प ना फोंदोख्रे पाकिस्तान की हानगी प्राइम मिनिस्टर इमरान खान की पार्टी पाकिस्तान तेहरीक ए इंसाफ PTI की लुसिंग बसिंग थादोकनबा लेबाक सिनबा थुंगना प्रोटेक्ट तौदुना इहौ हौरख्रे हाइदे कारगिल वार लानमिसिंग इकाई खुमनबा पांगथोकपा थौरम अमदा अग्निपथ स्कीम अदुबु ngaktoknaba wa ngangbagidamak प्राइम मिनिस्टर नरेंद्र मोदी बु कांग्रेस लुसिंगबा कार्टी चिंदवरमना थीना सेख्रे महांगना हाइखिबदा आर्मी बो पॉलिटिसाइज तौरोइदोबनी अग्निवीर स्कीम अदु सोइदनमक मुथतकदबनी हाइखि नमसिंदुना थंबा बिल सिंगदा अयाबा पीबदा मतम थेंथा हनबा अमसुंग बिल सिंग अदुबु प्रेसिडेंट द्रौपदी मुर्मुदा रिफर तौई हाइदुना स्टेट सिंगना मतम कुइनदगी अमसुंग तोइना थांगतपा वकत सिंगी मतंगदा ngarang सुप्रीम कोर्ट ना सेंटर अमसुंग वेस्ट बेंगल अमसुंग केरला की गवर्नर सिंगी सेक्रेटरी सिंगदा नोटिस सिंग पीख्रे हाइबा वाफम सु फोंदोरकले इंटरपोल इंटेलिजेंस अमदा यूफम ओइरगा CBI ना सगोल से नुमिता मफम असिदा इंदिरा गांधी इंटरनेशनल एयरपोर्ट कोकेल किलोग्राम 3 पुरंबा इंडियन ओरिजिन के जर्मन सिटीजन अमा फारे हाइना ऑफिशियल सिंगना फोंदोख्रे सेंटर ने स्पेशल स्टेटस यारखिद्रबा मतुंग आम आदमी पार्टी AAP ना लुसिंबा पंजाब गवर्नमेंट जुलाई 23 प्राइम मिनिस्टर नरेंद्र मोदी ना चेयर लौगदबा नीति आयोग मिफम अदु चीफ मिनिस्टर मानना सरुक यादनबा वारेप लौख्रे हाइदे गुजरात हेल्थ डिपार्टमेंट के एडिशनल डायरेक्टर नीलम पटेल ना जुलाई 23 फावबदे स्टेट असिदा सांदीपुर वायरस के पुना पॉजिटिव केस 23 थेंगनरे अमसुंग वायरस असिना मरम ओइदुना यामद्रबदा मियोइ 10 सिख्रे हाइना फोंदोख्रे कारगिल रीजन द फुट लिसिंग 13 वांगबदा थमलिबा इंडियन आर्मी की जवान सिंगी दमक सेंटर ना मोबाइल कनेक्टिविटी पीख्रे हाइरे हौसे मु मखा तारकपदा सानबगी पाव पिचरे पेरिस 2024 ओलंपिक गेम्स की अहोबदा फ्रेंच फुटबॉल लीजेंड जिनेडिन जिडेनना ओलंपिक फ्लेम फाइदुना हौदोख्रे थरोमसदा फ्रेंच के प्रेसिडेंट इमानुएल मैक्रोन अमसुंग इंटरनेशनल ओलंपिक काउंसिल IOC की प्रेसिडेंट थॉमस बेक सुसरुक यादुना रिवर पेरेड्स असिगी अरोइबा थुंगफमदा लेख्रे ओलंपिक पेरेड असिदा ग्रीस ना अहानबा कंटिजेंट ओइना सरुक याखी अमसुंग मसिगी मतुंग द मेंबर 38 ना सेंबर रिफ्यूजी टीम ना पेरेड असिदा सटखे इंडियन कंटिजेंट ना पेरेड असिदा ब्रिटेन की मतुंग दा सटखे अनिरक ओलंपिक मेडालिस्ट ओइख्रबी बैडमिंटन स्टार PV सिंधु अमसुंग टेबल टेनिस सानरोय शरद कमल ना इंडिया की फ्लैग वियर ओइदुना इंडियन कंटिजेंट लुसिंखी हानगी विंबेंडन चैंपियन अमसुंग वर्ल्ड नंबर 3 कजाखस्तान के सानरोय इलेना राइबाकिना पेरिस 2024 ओलंपिक गेम्स की टेनिस कॉम्पिटिशन दा विड्रॉ तौख्रे मसाई सही 15 सुरबी सानरोय असि सवल से नुमित की ड्रॉ लाउथोरकपदा याउकी अदुबु मतम कुइना नादुना लेरकपदगे गेम्स असिदगी विड्रॉ तौखिबनी हाइदे श्रीलंका ने युम्बु ओइरगा सथरिबा वुमेन्स T20 एशिया कप देसिंग अनि कुनगा मरीगे ngarang sanaki ba ahanba semi final da India na Bangladesh po wicket 10 maithiba piduna final sangkhre India gi nupi cricket team na final da Sri Lanka amasung Pakistan gi athoibaga lamba taunaragani ngasi dagi haugadariba chama 19 suba Durand Cup ta Mumbai City na makoi gi reserve team saruk yahalagani haina irai numita lauthokre
टूर्नामेंट असिदा मुंबई सिटी ना मखोइगी ग्रुप गेम पुमनमक कोलकाता की किशोर भारती तिरंगन स्टेडियम दा सानगनी मखोइगी अहानबा कैंपेन ओइना ऑगस्ट अमदा केला बस्टरगा सानगनी ऑगस्ट मंगादा CISF सानरबा मतुंग अरोइबा ग्रुप मैच ओइना ऑगस्ट 13 दा पंजाब FC गा अमुक लंबा तौनगनी पेरिस लिसिंगनी कुनगमरी ओलंपिक गेम्स की नहान अथेंगबदा सानकीबा वुमेन्स फुटबॉल कॉम्पिटिशन दा युम्बो फ्रांस अमसुंग कनाडा माइपाकना कैंपेन हौख्रे फ्रांस ना कोलंबिया बो पांसिल अनि अमदा अदुगा कनाडा ना न्यूजीलैंड बो पांसिल अनि अमदा माइथीबा पिरंबनी इंडिया की टेनिस सानरोय बाइडेही चौधरी कजाखस्तान की कोनुंग अस्ताना दा सथरिबा US डॉलर लिसिंग कुनगमंगा की सेल की मना लेबा ITF वुमेन्स टेनिस टूर्नामेंट की सिंगल्स दा सेमीफाइनल यौख्रे सरुंगबम आर्सेनाना गर्ल्स सिंगल्स अंडर 11 की टाइटल यामना कोमना डिफेंड तौबा ngamkhre लोइना स्टेट के अतोपा सानरोय लियोनी तायन जमसु महाकी एस ग्रुप ता मकोक थोंगबा ngamkhre क्रोएशिया की मकोक थोंगबा क्लब डिनामो जाग्रेदगी नुपी टीमना क्रोएशियन वुमेन्स फुटबॉल कप अहानबोइना टाइटल लौबदा विनिंग गोल सनकीबा MK कास्मिनाबु मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट कैसाम मेघचंद्रना पुंगनिंग थौगतख्रे बाबूपरादा लेबा MLA की क्वार्टर दा पांगथोकीबा चंबा थौरमदा मणिपुर फुटबॉल की पुवारी सेमलंबता नतना पोकनाफम मणिपुर बसु सक्ताक्तुना इंडिया की मिक्सर पुरखीबगीदमक मेघचंद्रना कास्मिनाबु थागतफा फोंदोखी FIFA विंडो मनुंग द पांगथोकदबा इंटर कॉन्टिनेंटल कप 2024 हैदराबाद ने युम्बु ओइरगनी सेप्टेम्बर 2 दगी 10 फावबा सानगदबा टूर्नामेंट असिदा सीरिया अमसुंग मॉरिशस यावरगनी हाइना इराय नुमिता लाउथोख्रे न्यूजीलैंड नुपी फुटबॉल टीम की ट्रेनिंग सेशन दा ड्रोन सेशन दुना तुमिना येंगलुबगी खुदम चांगदम कनाडा सोकर न फंख्रबा मतुंग सगोल सेन की अथेंगबदा मखोइगी ओलंपिक वुमेन्स फुटबॉल टीम की हेड कोच वेफ पिस्टरमैन थबक्तगी लौथोख्रे इंडिया की नुपी बॉक्सिंग दा चाउना थाजबा थमलिबा वर्ल्ड चैंपियन निखत जारेल अमसुंग लपलिना बोर्गोहेन पेरिस ओलंपिक्स बॉक्सिंग की ड्रॉ दा अरुबा ओपोनेंट सिंगा थेंगनरगने वेट कैटेगरी क्या की ngarang लाउथोखिबा ड्रॉ असिगी नुपी की केजी यांखै बॉक्सिंग अहोबा राउंड दा निखतना जर्मनी की कालिना खोजरगा सानगने करिगुंबा महंगना अनिसुबा राउंड संगलबदी डिफेंडिंग एशियन गेम्स चैंपियन अमसुंग वेट डिवीजन असिगी मकोक थोंगबा सिदेट चाइनागी वु युगा लंबा पानगने वु यु असि केजी यांखैगा निथोई की वर्ल्ड चैंपियनशिप टाइटल फंगलिबिने चाइनीज के अहानबा ओपोनेंट असिबु थोइरबदी निखतना क्वार्टर फाइनल दा थाईलैंड की चुथामाट रक्सट नत्रगा उज्बेकिस्तान के सविनागा सानगने निखत हौकिबा फेब्रुवारी दा सानकिबा फाइनल दा ऑब्जेक्ट बॉक्सर असिगी मकुता माइथी खिबने लोइनना सविनाना वु युबु सेमीफाइनल दसु थोइखि मसिगी मथक्ता सुथामतना ममांग सही की हांगजौ एशियन गेम्स की सेमीफाइनल दा निखतपु थोइरमखिबने टोक्यो गेम्स ब्रोंज मेडालिस्ट लपलिनाना महाकी केजी 65 वेट कैटेगरी की कैंपेन अदो नॉर्वे की सुनिभागा सानदुना हौदोकने करिगुंबा माई पाकलबदी अनि सुब राउंड वेट डिवीजन असिगी टॉप सीडेड अमसु ओलंपिक मेडल अनिरक फंख्रबी चाइनागी ली कुयानगा सानगने कुइवाना ममांग सही की एशियन गेम्स फाइनल दा लपलिनाबो माइथीबा पिरमखिबने इंडियन आर्मी ने सिंधुना मोइरांग मल्टीपर्पज हायर सेकेंडरी स्कूल दा सथरकबा कारगिल विजय दिवस फुटबॉल टूर्नामेंट की चैंपियन WPC वांगुना ओइख्रे दुरान कप की चामा 19 सुबह एडिशन नसी थांग्स नुमित कोलकाता के विवेकानंद युवा भारती तुरंगन BYV के स्टेडियम दा अचौबा थौरमगा लोइनना हौदोकलगने टूर्नामेंट असिगी अहोबा मैच ओइना ग्रुप A की मोहन बगान सुपर जायंट्स अमसों डाउनटाउन हीरोज
Srinagarga sanaduna haudoklagani. Amadi India under 17 Nupamasa football team na Srinagarda came tawduna sub championship amasung AFC Asian Cup qualifier ge sem sarakpa chayol ani sukibaga loinana team coach Ifak Ahamana mahaki team da achoba thasaba thamle sub under 17 championship asina September da aduga Asian Cup qualifier na October da pangthokadabani. Isfak na hai hauzik fawba game asida sangsilakliba mawong asida nungaiba fawi masigi mathakta laibak phabadagi injury amata mayoknadri haiki. Loisilakpada maroiba paw mana. Chief Minister na Union Minister Rajnath Gadkari amasung Asni Vice no punakre. Isaw na mang tahan kraba lambi sing sembada sel thadabinanaba Gadkari da taknakre hari. India pumbagi yang bada SIV positive oibagi sang wangkhalakle Manipur gi oina di SIV positive oibagi sang hantharakle. Metric pass tawdriba Kuki Singh Jomi Students Federation na social media siznaba athingba thamkre. Manipur da su Kargil Vijay Diwas thawram pangthokre. Ili Melay Sorokhaibam na Manipur gi ahanba transgender advocate oire. YTV lokol da mi kauba leite haina churai rongba na phungdorakle. Motivation pibadagi hena mathau tariba se angang singda thawgolon takpibani haina SKTV gi editor Ras Nongthombam na phungdorakle. Amadi Manipur gi tural singda nga macha la kunthra hena thadagadori ngami sing amasung fisheries na ecosystem kanbada chawna mateng oigani haina Ais Balkrishna na phungdokre. Jariba pausing asegaloina na hauziki de nungtigi phongliba pause singdagi lokthoksaba maroiba pausing Miam da pijaba lusinjari. Makha tarakpada matamatanggi WAPHAM RASHI amuk mayam puna taminase. Hauziki oina di pusparani laishram namu kahana mayam khurumjari. Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam Masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibro massage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yadaba sina singba sigi laing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga laina kaya gi maram dasu tanabibe yagani Ningtokaba numit tagina thangja numit ki ayuk pung 8 dagina pung 2 fawba loinana nomaiju numit ayuk pung 9 dagina nungthil pung 3 fawba gi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Pareng Kaksing Khunyai Lekai Season Abiu Magic Super Magic Kumna Pothok Kengal Hanbiu Organic Oiba Growth Promoting Substance Marang Kaini Yauraba Magic Super Asi Sangamamada Kilo Ohungi Changda Season Abiu Adongi Lopamda Senzang Hanta Hanbiu Pothok Kengal Hanbiu Magic Super Pangpam Crop Solution Kaisampat Amadi Manak Nakpa Lau Hidak Yonpam Singda Magic Super Marang Kaina Pangbiragan Magic Super
Laumi Singidamak, Nungairaba Paujin. Adong Gilofam da Toina Tagan Batil. Mayol Chikpi Amadi, Manakon Sinbi. Hauzik Lakle, Til Asidagi Irai Lining out Topangam Til Hidak. Partera, Partera. Fartera, Fartera. FMC gi Partera. Aring Balopam da, Linkraba Matung Numit Tara Mangani Degina, Numit Kuntrani. Ahun Balofam dana, Numit Kuntrani dagi, Numit Nifu Mangani Fawada, Sangam Amada, Fartera KG Anigi Changda, Chai Topiu. Mayol Chikpi Amadi Manakon Sinbi Tildegi, Mapung Pananga Tokduna. Pok Marang Kai na Lopi. Fartera, Tilarida Yon Badukan Singda, Fangbiragani. Akupa Marul Gidamakana Biu, Pantoibi Sits House, Kwayatong Impal. Fartera, Fartera. Partera, Partera. FMC gi Partera. National Amadi State Awardee MDZia Ulak Pusamna, Makada Pizariba Layong Sing Asi, Layang Jari. Manung Changbaya daba, Manung Changbada, Chang Nai daba, Manung Changbada, Matam Queen Changba. Sauzanantaba, amang thong maya da pomba, amang thong manung da pomba, amang thong da makun hulaga nai chaba, pistula, amang thong gi akoi bada maring chatlaga haga jaba, puk nungshit kaba, gastric problem leiba, e taba, chikpa naba, tonsil, sinus, asma khwang naba, thagi khongkap chang nai daba, fingau chatba, singli nauri sontaba, asina singba sing, layang jari ba mafam singdi, Kekru Bila North AOC opposite Kekru Part Imphal ayuki pung tara dagina nungtil gi pung mga fauba mayang Imphal amuka hana mijeng tabiriba singbu nirmala thangjamna taram nokchari ikungnu na khurumje budun laksari ba si matamatang gi wafam amadi RASHI ngasigi ahan bada matamatang gi wafam sana laibak editorial kalam dagi lokhatjaba institution pangling dal lingkhatba pangling dal linglaga Yangshin Bangam Drabadi, Kanaroi. Matamgi Konglay Tungina, Mioi by Quagi Punsi Kongset Asishu Chatlibani, Matam Napurakpa, a hong bada Ikoi Mioi Basu Adumak Yauraga Hong Batabani, Matamgi Matungina, Mioi by Ikogi, Tangai Fadaba, Polam Singsu, Adumak Hengelakani, Setna Kainaba, Sena Inaba Firol, Janaba Chinjak, Lainabayum, Mahi Machin Tamnafam Sang Sing. Lenga kilo siyang singdasu masig ahong ba si adumak laygani masida natana matamgi oina honglak liba matamgi yawol asigi iroy na ano ba coursing mahiroy singi damak mathaw tarakani matamga tunana ba education hawlak liba mirol singda pidaba yarakloy pumnamak asigi yenglaga ano ba institution sing lamdam asidasu lingkhatpagi tangay fadabalay maramdi manipurasi sel tungi pibamda aduk hangna fibam phaba masagi resource matik channel lejaba state amanate Manipurda sel tum paiba imung dagi nomgi suzanom jaraga hingjaba imungi masing na yamna heli maram aduna mama mapa oiba singna macha singbu mapangi afaba institution singda thaduna mahai tambagi khudong chawa pibangamde sumnatagi lainga ki thabak tawba chawa thakpa wataba nungayai faba imung kharakaki angang singkhaktamak mapalamda thaduna mahai masin tamba chatnaribani punamak asigi ang loragadi mapalamda leiriba afaba institute kya asiga manaba changthokpa institution kaya lamdam asida lingkhatpagi tangai fadabalai adubu masida lakliba ahung wahangdi manipurda asigumba institution kya asi lingkhatluraga laingak na madu ningthina chalai bangam drabadi mahiroi singi yaifanaba honarurabra haibabu makogi punsi mangnaba oina thokadra haibasini miyamna hek hainaba amalai laingak na tawbani bu hairaba laingak kinibu hairaba hektamak phibam chadaba asina tattana thokli mamang thakta model school kaya lingkhalamle hauzik changchang launa leihoriba asidi khut thekpa yari manipur laingak na national law University Bill lakadoriba session asida puthokna pass tawraba matungda madugi makhada National Law University Manipur lingna bagi wafam Manipur linga ki cabinet mifamda puthokna khanabaga loinana pass tawkhri Manipur gi oina linga ki oiba law tampham University leitaba sigi yenglagadi masi lingkhatpada akaiba leite lamdam asigi mahiroi kya asi khudong chadaba adu fangadoribani masina makhoina mapanda chatpada thengnagadaba khudong chadaba kaya adu ko khanba ngamgadoribani adubu hauzi aikhoina yengba yaribadi Dhanamanjuri University makhada lingkhatkiba Dhanamanjuri University hauju fawa turoi ngamloi chatle masagi khongpham chumnal chatpangam jadri matam amada mahai tamge phangnaramdaba DM College
ngasidi university onkibadagi miyam mamai leithoknaba fawba yauri leifam thokpa faculty infrastructure masung manpower watpana matam chana mairoi singi semester exam phawba pangthokpa ngamdan leirakpadagi wathok lanthok mayam lakli Sheldam Thadaraga Lenga ki Thausil ama oina paikaliba school fagathansi mission da thadariba senfamga puthokliba pothoka janariba haibasi yengba changli oja fawba hana private school afaba kaya da oja oiramduna afaba mahairoi kya puthokhiba sing lenga ki school da oja oina changkhiba matamda makhoi da leiramba hotnaningba mahai haisingba kaya adu matik mayai chamkhibagum tawri makhoi gi mating adu fudokpa ngamdabugum tawri matang asida panjaningbadi afawa khongthangni hairabasu institution kaya pangling da lingkhatpagi mahutta maduda thadagadaba senfam adu oigadaba achangba institution amakhak lingkhatpa world class standard changdamnaba yaba mawongi education pihanna ba honabana hena chungani maduna taduna aihaki matamda madu linglami ada lingkhatlambani haina thokkhraga matungda ulekam gumna lephawbani miyamna thagatnabagi mahutta thinangang hawgani senabangam loidaba institution panglingda lingkhatpagi mahutta changchang law institution amakhak linglamana hena fai haijani mashini pujarakliba matamatangi WAPHAM sanaleba editorial kalamdagi makha tarakpada kanglaipa ki meradagi amuk lokhatjagi Laibaki oiba ihau khongjang jangsenba matamda irang phalang tawbagum halakpa yaurakpa masini kanglaipa ki meradagi lokhatjaba matamgi WAPHAMda lamdam asida laibak miyamgi damakta yaifanaba thabak tawgani haiduna kathokpana mang thaduna chongthoraklabani hairiba organization kyagi mathakta laibaki oiba issuesing maipaknabagi damak lengaki mafamda ihau khongjang jangsilakpa matamda irang phalang tawbagi mawongda changsilakpa kaya yawba urakpa asina khongjang adubu karisu leitana khongjang amagum uhannabagi achoba maram ama oire tasengna hairabada Bharat lenga ki mafamda loinana Manipur lenga ki mafamda karigumba maram chaba leibak miyamgi oiba demand fangnabagi damak wakat mifam amadi relina chingba pangthorakpa matamda maduda saruk yariba miyoi singi marakta Nokram hagram tawduna phagi pharang man bamongda ithak irangda tawduna saruk yaba kaya uwa fange masida natana saruk yariba singi marakta kwa matap chakhom chawna chaduna lambi mayaida pana kodang othoktuna yengbada mit naba kaya amasu yawi masida natana saruk yariba singi marakta fashion peretta saruk yabagum makesiam duna irang tawba manba kaya amasu saruk yaba miyam uwa phangi aduga taliba demand adugi maram chaba kholau sing lauduna khongjang changsinba matamda su nokram hagram tawduna kholau lauba kaya yaurakpana changsilliba maram chaba khongjang adubu phagi oina launabagi achoba maram ama ohele leibak miyamgi oiba maram chaba demand ama tanduna lenga ki mafamda khongjang changsinba haibasi taraina lauba chomloi khongjang changsilliba singi chap manaba wakhalon amadi achomba kholau sing adu thamoi sengna lauduna changsingadabani madunatana matau mananaba ngayaki oina saruk yaba oirabadi khongjang adu kaidawnungda sumai pakloi khwaidagi luribadi khongjang changsiliba miyam adugi mafamda thauna lingjel amadi taliba demand adugi asengba saktam adu lengak amadi miyamda tasengna khanganba amadi phawanba ngamba aduni adu oirabadi changsilliba khongjang adu lebak miyam pumbana mathang sawanaраktuna achoba miyamgi oiba ihau khongjang ama haibadu oiraktuna mai pakpa haibadu soidana oigani haiduna aduga karigumba maram chaba lebaki oiba demand ama tanba matamda lebak miyambu luchingadoriba luchingba adugi thaudang yamna chawi haibasisu khangbigadabani luchingba adugi kathokpa miyambu ama toina khomjinduna changsan gadoriba khongjang aduda saruk yaba ngamnaba lawfam thokpa luchingba ama oibagi thaudang adu mapung phana lawba ngamnaba hotnabigadabani kaidawnungda so lenga ki maikaidagi themduna nauduna oija oitha khara piraga khongjang hektamak
handokpa adugumba luchingba adu oibiroidabani adubu ngasi iramda Manipur asidadi masana masabu luchingmani haiba mioi kayana sauri yungbagum yungduna leiriba asini masigi mathakta luchingbasing asi amaga matinadaba wakhal manadaba amaga krak yengtina baromda hektamak jangsilai masina tungan balup kaya thoraktuna luchingbagi ngakta ngaiba haibadu oirakle maduna apunbagi thauna sagatba ngamdabagi maram ohelli haibasi masana masabu luchingbani haijaribasingna khangbifam thoi luchingbasingna miyambu thamoi sengna luchingbigadabani kedawnungdasu miyamna luchingbasingna lalon pot oina sizinnadanaba loinana miyambu naraki komda jingthadanaba honabigadabani maram aduna hauzik Manipur leibak miyamgi oiba maram chaba demand gidamak lengaki mafamda khongjang jangsilakpa matamda saruk yaribasingi marakta thamoi sengna saruk yaba mandaba neklaga saruk yahanba manba nokrem hagrem tawduna irang pharangi mawongda saruk yaraga khongjang jangsinbagum tawribasi tokpigadabani thamoi sengna jangsilliba khongjang adu imahai yanaba khongjang jangsinbana afaba oigani haibasi khongjang jangsilibasing amadi luchingba oiribasingna khangbigadabani masini kanglaipa ki meradagi lokhatjaba matamgi wafam makha tarakpada rashi phalamuk mayam puna taminasi ngasi rasifalda mesh rashi charik chahing naiba marakta arubadi pangthoklagani asawna mangjagani yangsinba yamlagani lam chatpa mi tinabadi kanagani arapa chatpadi haisingani pakhang lisabi singoina matkhenagani mahairoi singoina honaningde bris rasida waroba laigangani sel chatpana helagani achauba singna chanbirabasu Sagai ni yang tigani gari tamna thawgani soktana bahona jagani imungda charang nagani pakang laisabi singgi oina muknagani mahiroi singgi oina wakhan fakchingani mitun rasi charang naba nungnangba pungning pothapam khangdaba loina ragani thabakta ninghanaba numini makok oiba singna nungsibirabasu tinaba singna yangsingani santi leite pakang laisabi singgi oina wakhal manaroi mahiroi singgi oina wakhal changloi Kudong chaba thengnaba chawkhatpa fagatpa singthabibada yawba numini mateng pibi bahengalagani miyamna sak khangbiba numini santi leiragani pakang leisabi singgi oina nungsinagani mahiroi singgi oina hotnaningani singharasi yengsinba yesinba marakta thabakti mai pakna pangthoklagani sel fangba pot leiba yaba numini achauba singna chanbiba sagainadi yengthiba numini pakang leisabi singgi oina matkhenagani mahiroi singgi oina wakhal leitaroi Kanarasi achaw warobana thabakta apanba ninghanaba leiragani sel fangba chatpa managani pot macha leibadi yagani imungda charang nagani pakhang leisabi singoina lawdong nagani mahiroi singoina buti cha phakchingani Tularasi cheksinna honna jarabadi afava phal fangani sel chatfam yamlagani kalak pahengatpa yengsinba yamba numitni arapa chatpa mitinabadi haisingani pakhang leisabi singoina muknagani mahiroi singoina honaningani brisik rasi kudong chaba mayok naba sel fangba pot anoba leiba yaba mingchat hengatpa singthabi bada yawba numitni itak thongba singna chanbiragani pakhang leisabi singoina mat chanaragani mahiroi singoina chawkhalagani dhanu rasi wangang bada haising drabadi achumbada aranba tagani saudaba fagani mi mateng pangludaba fagani tinaba sing dagi cheksingani thabakti pangthoklagani Pakang leisabi singgi oina muknagani mahiroi singgi oina honaningde makarasi asawba waroba loinaragani masina afaba purakloi sel fangba chatpa managani arapa chatpa mitinabadi kanagani imungda charang nagani pakang leisabi singgi oina lawdong nagani mahiroi singgi oina wakhan faksingani kumbarasi section hona jagani thorom kharadi pangthoklagani tokhai taganba aranba tahanana bahonarakpa thengnaba numitni sagaini yengthigani Pakang leisabi singgi oina matkhenagani mahiroi singgi oina budi thokloi roibada minarasi hena lusina khanba charang naba numini sel fangba chatpa tawragani achauba singnadi chanbiragani lam chatpadi cheksingani santi leiroi
pakhang lesabi sing oina wakal tinaroi mahiroi sing oina hotnaringdi masini pujarakliba ngasigi matam-matamgi WAPHAM amadi RASHI PHAL asigi YouTube live streaming da midyang tabiriba amadi tongan ba page da laibiriba amadi Facebook page da midyang tabiriba pumnamak Nirmala Thangjamna amuka hanna khurumjari Eastern Lily packaged drinking water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Lily packaged drinking water asi haksang phananaba minerals haibadi calcium magnesium amadi potassium